Sugi kem sabada Naga singi mathau nate Kuki gi territory singda kem sabagi hak lai young Kuki. Naga singi pari puri gi oiba lam sing faudana Kuki singna German Road amasung Tiger Road haina semjinbagi mathakta sugi kem kaya sajinna batharang tawrakliba sida Indonesian IM gi mieng changduna mathau taba thabak sing paikhatnaba Foothill Naga Coordination Committee na phongdokkiba dubu Young Kuki gi maikaidagi yamna kana yaningdaba phongdoktuna Kuki gi territory singda sugi kem sabada Naga singna comment piba amasung detect tawba mathau tade Kuki gi territory da kem saba haibasi Kuki singi right ni haina young Kuki na thadorokpa cherol amana haidi Cherol asina makata na haribana ching sing asi Naga singi original yum nate Naga sing asi maide ichil inaw singdagi khaidokhraba matungda Kuki gi ching singda migrant tawrakhibani tribal singi marakta amana amabu ikai khumnagadabani haibasi Naga singna khangadabani liangmai sing asi angami singna tanthoraki makhoi sing ase Kuki sing mungak senabagi damakta natte haibasi liangmai singna kauroidabani Indonesian IM gi maikaidagi Manipur gi Naga area singda makhoi gi designated camp saba amasung ceasefire extend tawba pambagumna Kuki singna su makhoi gi area da camp sabagi hak adu lay Kuki gi camp sabada Naga singna detect tawba amasung comment piba mathau tade kanagumba organization sing haibadi Foothill natraga Molehill singna Kuki singbu makhoi gi area da fauduna chatpada thingba tarabadi Kuki area da makhoi masa palaga pairaga chatnaba hotnabana fagani hari popular government ama semnaba hotnagadabani Bimol state asida hojik oiriba phibam ase Manipur gi maramda karimata khandaba mitop singna sasan chalaiduna leire maram aduna BJP na athuba matamda popular government ama semnaba hotnagadabani karigumba semba ngamloidaba oirabadi leiriba assembly asi dissolve tawduna people mandate matungina anauba lengak sasan ama thamnaba hotnafam thoi haina Lok Sabha gi MP Dr. Angomcha Bimol ngasi mahaki mayumda pangthokpa pawge mifam amada phongdokre Tha sigi kunga mathoidagi haugadoriba parliament ki monsoon session asida Manipur gi oibe issue kaya mahagi maikaidagi puthokadoriba asiga mari leinana MP Bimol ngasi pangthokiba pawgi mifam aduda makhata na haikibadi haujik oiriba issue singi marakta IDP gi issue asina khwaidagi maru oibe issue ni IDP singi leifam chafam amasung education yauna hiram kaya da awaba amasung khudongthiba mayoknari Jal Jeevan Mission gi makhada yumthong khuding afawa thangnaba ising phangangadabani hariba asisu cheda khaktang oina tawri state asigi lawmaker sing amasung legislative ki phibam asi mapung fana fagat hanaba honaba changi leiriba PR lenga asina wathok sing asi mapung fana loisin mangamba natabana lenga ki thakta policy na guide tawraga leiriba issue sing asi loisinaba honafam thoi irang laksinabani haiduna buffer zone haina khaidoktuna thamliba si constitution gi article 15 19 amasung 21 asi violate tawbani Manipur gi maramda karimata khangdaba miyoina lengak sasan tawbana karamna issue asigi solution prokpa ngamgadoribano haina phongdokhi Mahur Tamenglong Highway gi landslide Meeoi ani Sire Mahur Tamenglong National Highway gi hangrum khul maya da thokpa landslide Meeoi ani Sire kaya amana sopanangkhre thaudo sing asi ayuki pung 10 makhairom tarakpa dwaida samgi Dima Hasau district ki manung chana laiba khula sida thokhibani nongleptana chubana maram oiraga hariba lambi paring asigi mafam kayada kudongcha daba sing mayoknari jingning khairakpa du da maram oiraga mafam aduda laiba dukan manga akaya toi thoki masigi sumathakta mafam adwaida leiramba Meeoi ani Siraga kaya amana asopan nangkhibani Lwkhidre Meeoi amagi maming di hojik fawbagi khangba ngamdri mahak excavator thauba driver ni atopa Meeoi adugi mamingna Gozenam Riami humfu kawi soglabasing aduna half-long civil hospital la laying chathanaba pukhatkre authority sing maikaidagi asopan rescue tawbagi thabak chathari lambi thina fauna khidaba amasung manung hanjina laikhiba mafam oibana khudak ki oina paw fauna na bahonabada authority singna khudong chadaba mayoknari Dolai thabi dagi lanjelakiba khunja sing mayumda hanjinaba hotnabada security force na thattuna changhankhidre Kanglup ki irang na maram oiraga Imphal iski dolai thabi amasung masigi akoibada khulgi Meeoi sing lanjelaktuna sajiwa amasung sawombungi relief camp ta lairiba sing na ngasi ayuk makhoigi khulda changduna kari fibam oiribagi haibadu yengsinaba hotnabada security force na dolai thabi gate ta thattuna changhankhidre Thaudo aduna maram oiraga nakalani gi marakta chawna muknaba thokre adubo ahenba security force kaya thomjilaktuna IDP sing adu mafam adudagi khongpham ama fawwa lenghandana thamkhre Thaudo thokfam dagi phangwa pawi matung inadi ngasi ayu pung 8 nom tabada sajiwa amasung sawombong relief camp ta lairiba dolai thabi yengkhomang amasung ikawgi khunja sing bus amasung atai gari sing da tonglaga pukhau tespur fawwa lakhi loina na mafam adudagi khongna makhoigi khulsing aduda changsinna bu hotnabada yamlaba security force ki kangbu sing aduda dolai thabi gate thatlaga thamki khunja singi maikai dagi phongdokhibada makhoi asi hingna siraga
amaga chap manare mafam aduda changsinuna leiba yadrabasu makoina matam sangna hundoklamlaba mayum inkolsing adu karamna tawribage haibadu yengba yahanbiu mafam aduda makoi permanent oina leitrabasu yai haina phongdoki aduba security gi maikaidegi namduna mioi amata mafam aduda changhankhide masina maram oiraga nakalani gi marakta mungnabadu thokibani Police ki makok thongba official amana phongdokhibada makha taba pamdaba thogdoksing thoktanaba jaksin tharang oina IDP sing aduna housing makki oina makoi gi khulsing aduda changbada athingmadu pikhibani makhoi gi housing detain tawduna changhandana thamliba pukhau Tezpur hariba jaga asi pukhau Tezpur asi kilometer 2.5 lapi pukhau Tezpur asi yamna sensitive oiba khudong thiningai oiba mafam amasu oiribani Kangluki irang asina haugalakpa amatamda thengnariba Kangpopi district ki jingthaktagi yamna toina attack tawrakhiba mafam amani irang asi laksinnabagidamak police CRPF ki nupi company ama amasung ahemba force kaya deploy tawre district administration amasung senior police officer singi maikaidagi local leaders singa wari sanaduna solution ama puraknaba honari loinana senior police officer singi maikaidagi so hojik lairiba situation asi yamna kupna monitor tawri haina phongdokhi Chief Secretary P.K. Singagi thabak thoram singda peningai oidabadagi Punit Kumar Goyal Manipur gi anauba CS oina hablakre. Hauzik Manipur gi Chief Secretary Oriba Prasanta Kumar Singagi thabak thoram singda peningai oidabadagi mahaki mahuta Ministry of Home Affairs ki maikaidagi Punit Kumar Goyal bu anauba Chief Secretary oina appoint tawkre Ministry of Home Affairs na thokiba order amana haribana Department of Personnel and Training na AGMU V cadre Oriba Punit Kumar Goyal asi Manipur cadre oina inter cadre deputation da thanabagi proposal adu appoint committee of the cabinet na ayabadu pikhibani ma ki thabak tagi pothabagi matam asi mathang chahi 2026 ki August 19 ni hairi amaromda Manipur ki Chief Secretary Prasanta Kumar Singha abuna National Commission for Salary Draft ki secretary oina appoint tawkre 1993 da Best Indian Administrative Service IAS Officer of Manipur cadre asi chahi sigi January 18 da Manipur ki Chief Secretary oina lakthringai gi mamangda Bharat Sarkar gi New and Renewable Energy ki secretary oina thabak tawrumkhibani pausina makha tana haribani Cabinet Appointment Committee na Prasanta Kumar Singh asi Government of India ki secretary gi rank amasung paid National Commission for Scheduled Draft ki secretary oi na ngarang order thokibani IAS office asi 1991 da best IAS officer Punit Kumar gi mahut singadabani Prasanta Kumar Singha asi chahi asigi January gi thada matamduda Manipur gi Chief Secretary oiramba Benet Joshi asi in 2024 gi December 15 da Union Higher Education gi secretary oina appoint tawkraba matungda state asigi Chief Secretary oina lakhibani official singi source amana haribana PK Singana Chief Secretary oiringai matamda state asida santi hanjilaklabasu ma ki thabak thoram singda peningai oidabadagi top bureaucrat cha transfer tawkhibani state asida santi hanjilaknaba center gi maikaidagi kanglupani gi mioi sing wari sanaduna yamna kanna honari lanjelakhiba sing makoi gi mayumda hanjinaba thabak paikhatli masigi mathakta Prime Minister Narendra Modi mathang thada Manipur amasung Mizoram da lakpa yabagi oithokpa leibana tungan ba agency singna project kaya ama loisinaba yamna kanna honari adum oinamak mite amasung Kuki anigi marakta Thogliba Kanglup ki irang asigi marakta na hongna amuk naga amasung Kuki singi khul khara da lambi sembagi matangda issue kaya ama thorakle Kuki singna irang asigi manung haukiba chahi 2023 gi May thadagi naga khul sing fawraga German Road amasung Tiger Road haina semba hawrakhibani thawong sing asida naga singi maikaida yamna kanna yaningdaba phongdoklibani loinana naga taba area da general strike fawa lauthokre Chief Secretary PK Singagi madamda Ukhrul da governor yauna pangthokpa Sire Lily Festival hawdokpagi thoramda army na paumi singna tongduna chatliba MST gari da thariba Manipur hariba wahai adu khumjilaga chatkadabani haibigi wathok kaya su laikre pumnamak sing asina maram oiraga government ki maikaidagi hariba sing asi ningthina yengsinba ngamba Chief Secretary ama mathau tarakpadagi PK Singh top bureaucrat Kreta transfer towa oirama yai hairi nong leptana tabana khopum tampak Echao Mayoknare lambi faungnadre ngarang ahing Tamenglong district ta akanma mawngna nong tabana maram oiraga khopum tampak ki area da Echao Mayoknare sasan kaya asiba yawre hairi press na phangba pawgi matung inadi nong leptana taba aduna maram oiraga khopum damdagi pathorakpa isingna lawfam hectare 30 gi mathakta ising thumjangkhre yumgai kaya thumjin khibadagi leifam leitabadagi awaba mayoknaba kaya ama yawre Echao aduna sasan kaya su Sire adu hojik fawgi oina misi mina thokpagi pawdi leitri amaromda nong leptana taba asina maram oiraga National Highway 37 Imphal Jiribam lambigi
Longchum amasung Renkain area da landslide thokpadagi lambi faunadre masina maram oiraga Imphaldagi Jiribam changkiba aduga Jiribamdagi Imphal tamna tholakpa gari kaya panduna leiri landslide na maram oiraga lambi da leibak amasung nung kaya paisilibasing adu lambi asibu semliba AVC company gi maikidagi excavator sizinaduna lauthoknaba yamna kanna honari hairi Moirangkhomdagi kakwa fawa eviction drive chathakre footpath dagi henjina sajilamba kaya chalan kakre Imphal West District Administration gi maikidagi miyam chathok chasin tawriba footpath singda lanai mioi kayana yum sanaba nung lengwai yot paishin bayawna dukan famjiliba singi mathakta chatharakpa drive ki manung chana ngasi district asigi manung chana lairiba Moirangkhomdagi kakwa fawa eviction gi drive chathakre District Administration ki makhada Additional District Magistrate Jadumani na lit tawraga Revenue Department Manipur Police amasung CRPF ki ahenba force sing yauna chathakiba drive atugi manung chana lambida paisilamba nung lengwai yauna atai potchai sing dukan famjilamba sing amasung henjina sajilamba sing JCB sizinaduna sidokhi amasung kothoki drive atugi matangda Additional District Magistrate Jadumani na haikibada footpath tagi potchai paisinba amasung hotel na chingma famjinba kaya asina miyam chathok chasin yauna khudongchadaba mayam ama mayoknarakpadagi ngasigi drive asi chathakibani drive asi chathadringai mamangda notice issue tawduna masana khangna lauthoknaba amasung sidoknaba khanganba laikre Adum oinamak miyamna district administration na thokliba order adu karimata thausadana hariba thawong sing asi makha tana chatharakpadagi hariba thawong asi chathakibani footpath hotel amasung dukan famjinba potchai paisiliba sing asi illegal oi masi makha tana tawbinu Ngasigi drive aduda footpath dagi henjina sajilamba kaya amasu thengnei ain kaina potchai paisilamba sing amasung sajilamba sing district magistrate ki maikai dagi chalan kakhi makha na drive asi leptana chathaki gani masida miyamna sumapung faba cooperation pibiu chathariba drive asi miyamda hena nungaina bagi damaktani haina phongukhi